ꯅꯪꯒꯤ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯤꯗꯣ ꯑꯣꯏꯗꯕ ꯈꯛ ꯉꯥꯡꯅꯕ꯭ꯔꯥ? ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯅꯦ ꯇꯣꯏꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯒꯣꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯁ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯃꯤꯠ ꯇꯥꯎꯕ ꯃꯁꯤꯗ ꯄꯥꯠ ꯑꯁꯤꯗ ꯑꯀꯣꯏꯕꯁꯤꯗ ꯇꯧꯔꯤꯁꯦ. ꯂꯣꯡꯗꯥꯏ ꯑꯃ ꯄꯥꯏꯔ ꯀꯣꯏꯆꯠ ꯆꯠꯂꯒ ꯉꯥ ꯃꯤꯒꯤ ꯉꯥ ꯁꯤꯕ ꯇꯥꯕ꯭ꯔꯥ ꯌꯦꯡꯕ꯭ꯔꯥ ꯃꯁꯤꯗ. ꯑꯁ ꯉꯥꯁꯨ ꯑꯝꯇ ꯈꯨꯜꯂꯛꯇꯦ. ꯑꯁ 이자누빠 무티니는 레이드나 깨더리잖아네. 마빠지 와래 강아디 마띵 같은 빵나 떠오르잖아. 아이는 하이데. 농아무리 놈이 따보 파몽도 좀 꾼드나 레야버세. 아씨. 어머 펑도 레야기네세. 사년도 와. 괜찮아요. 영어로 하네요. 그래가 보면 빵 겜. 떠오리죠 뭐봐. 아무튼 이거 뭐 떠오리지. 사이드가 아니다 진짜. 미기 팟 매암들 꼬이꼬이들에 살라가 nga 따브라는 이행우리 이거 만나면 시대들 노네. 이행우네. 방지 깨는 걸 뜸내라 미용어 봐. 헤이. 뭐지? 헤이, 허그러네. 이봉아. 이봉아! 거리 망강이지. 이봉아! 헤이, 허그러네. 거리 노래. 야, 뭐 시부다 아래네 뜸보다. 가요 봐봐. 좀 봐봐. 그러네 봐봐. 뭐지? 농아이로 떠오리다 뭐 시행항제. 헤이, 서저 허그러. 용가지 떠오리죠. 용가지 우라보세. 용가지 시. 우라봐. 난 부르는 칼리지. 봐봐. 그냥 봐봐 형 그런 내 너무다 까리 하게 봐세. 하. 최하게 봐봐. 나 보면 봐봐. 나 떠오리죠 봐. 아이는 너무다 나 후렴 벌써 하면 들어. 하. 봐봐. 나 후렴 하빈이 해. 까리 이노니. 봐봐. 그거는 거기 농아이라도. 농아이들 봐 코이제. 나나 더 많이 좀 뚱내가 코이제 농아이라 카드이니네 하. 빵. 시 봐봐. 거기 시. 지금 너 카리지. 넌 부르는 카리지. 가버는 카리지 문제. 걸려 있다 있고. 빌딩 찍기 빌딩이 살지. 가갈라 카드이니 보는 거 사실 좀 뭐가. 맞아. 누이나 되면. 아이나 러우루리는 비도. 나양 군바. 비네 러우. 참. 이음사 안 들어보는 비도다. 이나 콘면 비lau 들어봐. 러우루리는. 나 사코 티도가. 나 석내라 강네 말이지. 떠오리죠. 뭐 석내 떠오리죠. 이시간으로 빠진 거 한가위 무행지로디 뭐 석지 빡강인 시대. 봐봐. 강만 버지도 없고. 안내 그거 만드는 나오기 전에 비도나. 나오니. 나오들어보는 비도나. 나오고. 나 석들은 나오들어봐. 거기나라 봐 이제 너가. 하. 거기나라 봐보는 비도 봐. 거기나라 그다 그래. 거기나라 가더리봐. 거기나라 그다. 허글러. 양투 허글러. 마빠한테 타박 야맘 내 호래보네. 너는 뭐 시대 좀 뜸들어라 이와 티와래 망드나. 뭐지? 넌 돌아간 투나. 양투 허글러. 승하도 동의해. 허글러. 형 거기나라 또 이투 뭐야래. 허글러 양투나. 타박 야맘 내리고. 오이. 공감 공이. 빵. 뭐시? mana tawri soidi sori bne ba nateda ayu nun dindra dum tum lai aduga nungdang jide masi koji chale ba se kari no binang tawije 맞지. 내 그거만 해리도 돼. tawri jo ne mosi he yam thoglo mosi isi thabagam lai bne 시간 무섭다. 이거 남바이 하지 냐 번. 많이 떠오르는 건 비디오지. 왜 실락다 보이다 또 떠오르야 봐. 이게 마상이 티르나 마음 사고. 나 타고 좀 잡아. 난 망이 누가 많이 주나 봐. nó khôn rồi vậy không chứ ai ông có thằng thui này đâu vậy coi nói chứ ai thằng chúng ta hắn rò nó mới trắng xuống mà nè để anh qua đi nó không mang sao lên nó thằng thuốc kia nó thuốc bên này bộ ở đây thằng nó phim nó tan ra rồi hoa cho chia đi rồi nghe rằng vậy nó thì ai hồ đi cái đó rồi bà nó không đi pin nó gro chia là nó tập bay cái tao nó pin nó cái già tại vì nó cái cái tao đó anh nó pin nó sao cái tao nó cái ta làm vậy hồ cái đó rồi bà hồ vậy anh bắt gì gì nhỉ mà đi gì vậy gì cậu ngầm nấu gì cái đó thế ta đâu bị nâng nấu hồ này đâu bị ai chị anh muốn ăn thôi thì xong rồi mới là bả tan rồi anh là bả xem mà này bằng ha bà nâng nói thôi nó hồ bà anh thầu như này là khẳng chưa bà nó tao khẳng chưa bà ai nè nó tàu này mít ba cái u rồi bà nó đi qua đi ta ai chụp này 나도 나라디 아이주 더 엄토인다. nâng cái thục ra
ꯅꯪꯁꯨ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯤꯒꯥꯏ ꯍꯥꯏꯔꯛꯇꯣꯏꯔꯕ ꯑꯗꯨꯝꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕ ꯏꯁꯥ ꯊꯥꯒꯠꯆꯕꯁꯦ ꯀꯥꯏꯅ ꯆꯠꯇꯦꯕ ꯚꯥꯏ ꯊꯥꯒꯠꯄ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯇꯧꯕꯅꯦ ꯍꯥꯏꯔꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗ ꯑꯩꯁꯦ ꯉꯔꯥꯡꯁꯦ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯕ ꯑꯃ ꯌꯥꯎꯔꯝꯃꯦꯕꯀꯣ ꯐꯖꯕ ꯑꯃꯅ ꯅꯨꯄꯤꯗꯣ ꯁꯣꯝꯒꯤ ꯑꯩꯅ ꯃꯌꯥꯏ ꯄꯥꯏꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯅꯥꯀꯟꯗ ꯄꯥꯏꯕꯁꯦ ꯑꯁ ꯐꯖꯔꯦ ꯁꯤꯝꯗꯤ ꯐꯖꯔꯦ ꯃꯣꯝꯕꯤ ꯃꯥꯜꯂꯦꯕ ꯑꯥꯏ ꯐꯖꯔꯝꯅꯤ ꯚꯥꯏ ꯑꯗꯨꯗꯤ ꯑꯁ ꯐꯖꯩꯌꯦꯕ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯏꯕꯗꯣ ꯁꯣꯝꯒꯤꯗꯣ ꯑꯗꯨ ꯅꯣꯏ ꯑꯁ ꯑꯗꯨ ꯅꯣꯏꯅ ꯍꯦꯜꯂꯝꯅꯤ ꯈꯪꯉꯦ ꯑꯩꯅ ꯆꯣꯡꯕ ꯖꯒꯥꯗ ꯆꯣꯡꯕ ꯅꯃꯝ ꯂꯩꯗ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯑꯩꯅ ꯁꯣꯝꯗ ꯅꯨꯄꯤ ꯂꯩꯕꯁꯦ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯨꯕꯅꯦꯃꯦ ꯁꯒꯥꯏꯕꯁꯤ ꯉꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯉꯥꯎꯈ꯭ꯔꯦ ꯑꯣꯟꯊꯣꯔꯛꯄꯁꯤ ꯁꯣꯝꯒꯤꯁꯦ ꯑꯃꯨꯛ ꯑꯩꯁꯦ ꯂꯣꯡꯗꯥ ꯇꯥꯕꯅꯦ ꯅꯥꯀꯟ ꯑꯅꯤꯃꯛ ꯊꯣꯃꯛꯄꯅꯦꯕ ꯑꯩ ꯂꯣꯡꯗꯥ ꯇꯥꯔꯦꯅꯦ ꯈꯪꯕ ꯃꯃꯥꯡꯁꯤꯗ ꯁꯟ ꯁꯥꯔꯒ ꯁꯟꯁꯥ ꯇꯥꯔꯦ ꯑꯁ ꯃꯣꯏ ꯃꯅꯝꯁꯨ ꯉꯥꯎꯗꯅ ꯇꯥꯔꯤꯉꯩꯁꯤꯗꯕꯨ ꯑꯁ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯅꯝ ꯅꯝꯊꯤ ꯀꯥꯏꯅ ꯀ ꯇꯧꯔꯨꯕꯩꯅ ꯀꯩꯅꯣ ꯁꯥꯎꯗꯅ ꯃꯣꯝꯕꯤꯗꯨꯅ ꯗꯦꯈꯥꯏꯔ ꯆꯠꯈꯤꯕꯅꯦ ꯁꯤ ꯀꯥꯈꯠꯂꯒ ꯆꯠꯈꯤꯕꯅꯤꯅꯦ ꯇꯧꯋꯦ ꯅꯪ ꯃꯔꯝ ꯅꯝꯕꯗꯣ ꯁꯥꯡꯀꯥꯟꯗ ꯑꯣꯟꯊꯣꯔꯁꯨ ꯅꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯁꯣꯟꯗꯣꯛꯇꯣꯁꯤ ꯉꯥꯎ ꯇꯥꯕꯅꯤ ꯃꯃꯥꯡꯁꯤꯗ ꯍꯦꯛꯇ ꯇꯧꯋꯤ ꯅꯪꯒꯤ ꯁꯦꯔꯥꯛꯇꯣ ꯅꯥꯀꯟ ꯑꯅꯤ ꯄꯥꯜꯂꯤꯀꯣ ꯑꯅꯤ ꯄꯜꯂꯦ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯣꯏꯁꯨ ꯅꯪ ꯃꯅꯝ ꯅꯝꯊꯤꯃꯟꯗꯅ ꯁꯤ ꯃꯤ ꯅꯦꯈꯥꯏꯔꯝꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯥꯎ ꯑꯩꯉꯣꯟꯗꯗꯤ ꯅꯠꯇꯦꯗ ꯑꯩꯁꯨ ꯏꯁꯥ ꯈꯪꯖꯔꯤꯕꯅꯤ ꯀꯩꯅꯣꯅꯦ ꯑꯩ ꯀꯩ ꯏꯃꯥꯏ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯀꯩꯗꯧꯔꯒ ꯁꯤ ꯇꯥꯎ ꯑꯩ ꯏꯁꯥ ꯊꯥꯖꯗꯩ ꯀꯩꯗꯧꯔꯒꯦ ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ ꯏꯇꯥꯎꯁꯤ ꯑꯩꯉꯣꯟꯗꯗꯤ ꯅꯠꯇꯦꯀꯣ ꯁꯨꯡꯅꯠ ꯅꯠꯇꯦ ꯏꯇꯥꯎꯁꯤ ꯇꯁꯦꯡꯅ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯃꯗꯨꯅ ꯑꯊꯤꯕ ꯅꯝꯊꯤꯕ ꯀꯣ ꯃꯥꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅꯁꯨ ꯃꯤꯅ ꯎꯍꯧꯋꯤ ꯀꯥꯏ ꯍꯥꯏꯗꯣ ꯎꯔꯤ ꯁꯨꯡꯉꯥꯛ ꯎꯔꯝꯃꯣꯏꯕ ꯃꯥꯅ ꯇꯧꯁꯤꯟꯅꯩꯅꯦꯕ ꯑꯩꯁꯨ ꯍꯥꯏꯖꯤꯟꯒꯦ ꯏꯇꯥꯎꯕꯤ ꯎꯍꯧꯔꯤꯅꯤ ꯏꯇꯥꯎꯕꯤ ꯅꯪꯅ ꯄꯥꯏꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯅꯥꯇꯣꯟ ꯁꯐꯥꯏ ꯄꯤꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯍꯥꯏꯅ ꯒꯗ ꯆꯦꯜꯂꯦꯕ ꯈꯪꯕ ꯅꯪꯒꯤ ꯃꯅꯝꯅꯦꯕ ꯆꯦꯟꯗꯦꯝꯅꯦ ꯑꯩ ꯎꯍꯧꯔꯤ ꯑꯁ ꯀꯥꯟꯗꯤꯁꯦ ꯌꯥꯎꯅꯤꯗ ꯐꯣꯟꯗ ꯇꯧꯁꯤꯕ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯁꯦꯟꯗꯔꯗ ꯇꯧꯁꯤ ꯃꯗꯨ ꯄꯥꯠꯇꯦ ꯍꯩꯅꯗꯦ ꯚꯥꯏ ꯇꯧꯁꯨ ꯚꯥꯏ ꯇꯧꯁꯨ ꯃꯗꯨ ꯍꯨꯔꯥꯟꯕꯒ ꯆꯠꯂꯦ ꯍꯥꯏꯕꯅꯤꯀꯣ ꯅꯨꯡꯗꯥꯡꯗ ꯃꯗꯣ ꯍꯩꯅꯗꯦꯕꯗꯣ ꯐꯣꯟ ꯇꯧꯔꯤꯁꯤꯅ ꯍꯜꯂꯣ ꯇꯧꯕꯤ ꯚꯤꯗꯤꯑꯣ ꯅꯝꯁꯨ ꯊꯣꯛꯂꯛꯎꯅꯦ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯀꯣ ꯁꯨꯡꯅꯝ ꯅꯝꯗ꯭ꯔ ꯁꯨꯡꯇꯥ ꯊꯥꯒꯠꯂꯛꯇꯦ ꯍꯥꯏꯔꯦꯕ ꯊꯣꯛꯂꯛꯑꯣꯃꯤ ꯅꯪꯕꯣ ꯏꯇꯥꯎ ꯑꯩ ꯉꯔꯥꯡ ꯊꯥꯕꯜ ꯆꯣꯡꯉꯨꯕꯩ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦꯕꯣ ꯅꯪ ꯊꯥꯕꯜ ꯆꯣꯡ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯤꯅꯤ ꯆꯠꯃꯤꯟꯅ ꯅꯠꯇ꯭ꯔꯉꯥ ꯑꯩ ꯉꯁꯤꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦꯕꯣ ꯁꯠ ꯊꯣꯛꯂꯛꯁꯦ ꯋꯥꯊꯤ ꯑꯣꯏꯔꯝ ꯇꯧ ꯊꯣꯛꯂꯛꯑꯣ ꯁꯠ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏ ꯕꯥꯖꯤꯅꯁꯨ ꯆꯩꯔꯝꯗ ꯉꯥꯏꯔꯦꯕ ꯑꯩ ꯏꯁꯥꯁꯦ ꯇꯦꯛꯇꯅ ꯉꯥꯡꯕ ꯉꯥꯡꯃꯟꯗꯦ ꯆꯩꯕꯨ ꯆꯝꯃꯟꯗꯦ ꯚꯥꯏ ꯀꯩꯝ ꯇꯧ ꯍꯌꯦꯡ ꯍꯣꯏ ꯌꯥꯏ ꯊꯝꯃꯦ ꯌꯥꯔ ꯍꯣꯏ ꯚꯥꯏ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯁꯤ ꯊꯝꯃꯦ ꯃꯁꯛꯅꯤ ꯁꯥꯊꯤ ꯃꯥꯅ ꯀꯩꯅꯣ ꯃꯥ ꯈꯜꯂꯤꯁꯤꯕꯣ ꯑꯩ ꯇꯧ ꯃꯥ ꯌꯥꯝ ꯇꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯣꯟꯁꯦ ꯊꯣꯛꯂꯛꯀꯦꯔꯥ ꯊꯣꯟꯁꯦ ꯑꯩ ꯇꯧꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯥꯖꯟ ꯑꯃ ꯂꯩꯔꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏ ꯂꯣꯏꯔꯦ ꯀꯥꯞꯊꯣꯔꯛꯄꯅ ꯍꯥꯏ ꯑꯩ ꯇꯧꯒꯦ ꯇꯧꯁꯤꯜꯂꯛꯑꯣꯗꯨꯗꯤꯕꯣ tung là làng tiền tung là làng tiền ꯍꯜꯂꯣ ꯚꯥꯏ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯚꯥꯏ ꯉꯝꯃꯨꯔꯕ ꯑꯩ ꯊꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯣ ꯐꯖ ꯇꯧꯁꯜꯂꯁꯤ ꯀꯩꯅꯣ ꯚꯥꯏ ꯑꯗꯨꯏ ꯋꯥꯅꯗꯤ ꯀꯩꯗꯧꯔꯦ ꯅꯪ ꯅꯨꯡꯁꯤꯕꯩꯅꯦ ꯀꯣꯜ ꯇꯧꯔꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯩꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯚꯤꯗꯤꯑꯣ ꯅꯝ ꯇꯜꯂꯗꯤ ꯅꯝꯕꯒꯨꯝꯁꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤꯅꯦ ꯀꯣꯜ ꯇꯧꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯈꯪꯉꯕ ꯅꯪ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯥꯖꯟ ꯑꯃ ꯄꯨꯔꯛꯑꯦꯕ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯐꯣꯔꯦꯟꯗꯒꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯆꯦꯜꯂꯛꯄꯅꯦꯕ ꯑꯃꯗ ꯂꯥꯛ ꯑꯃꯃꯝ ꯄꯤꯕꯅꯦ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝꯅꯦ ꯄꯤꯔꯤꯁꯦ ꯑꯗꯨ ꯅꯪ ꯅꯨꯡꯁꯤꯕꯩꯅ ꯄꯤꯖꯅꯤꯡꯕꯒꯤ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯄꯤꯖꯅꯤꯡ ꯇꯧꯕꯅꯦꯕ ꯅꯣꯏ ꯀꯥꯏ ꯂꯩꯒꯦ ꯅꯣꯏꯒꯤ ꯄꯥꯠꯇꯣ ꯅꯪꯅ ꯉꯥ ꯀꯩ ꯍꯨꯔꯥꯟ ꯃꯐꯝꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯔꯝꯅꯦꯕꯅꯦ ꯑꯩꯈꯣꯏ ꯅꯣꯏ ꯄꯥꯠ ꯃꯅꯥꯛ ꯌꯧꯁꯤꯜꯂꯦꯕ ꯅꯣꯏ ꯌꯨꯝ ꯄꯥꯠꯇ ꯂꯩꯕ ꯌꯨꯝ ꯉꯥ ꯍꯨꯔꯥꯟ ꯃꯐꯝꯗꯣ ꯑꯗꯨ ꯌꯧꯁꯤꯜꯂꯦꯕ ꯑꯣꯁ ꯑꯩ ꯁꯥꯖꯟ ꯉꯔꯥꯡꯗꯤ ꯆꯥꯅꯤꯡ ꯂꯩ ꯑꯗꯨ ꯎ ꯃꯈꯣꯡꯗꯣ ꯈꯔ ꯊꯣꯛ ꯍꯣꯏ ꯚꯥꯏ ꯊꯣꯛꯂꯛ ꯀꯩ ꯍꯥꯏꯅꯣ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯁꯨ ꯄꯩꯁꯥ ꯃꯆꯤꯟ ꯁꯦꯡꯕ ꯁꯦꯡꯗꯕ ꯊꯣꯛꯂꯛꯄ ꯍꯩꯅ ꯌꯣ ꯌꯥꯝ ꯊꯣꯛꯂꯦꯅ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯒ ꯊꯣꯟ ꯆꯠꯄ ꯃꯐꯝꯅꯤ ꯆꯠꯈꯤ ꯃꯥꯏꯒ ꯇꯥꯔꯒ ꯀꯨꯡꯒꯦꯗ ꯁꯨꯝ ꯊꯣꯛꯑꯒꯦ ꯁꯥꯖꯟ ꯆꯥ ꯂꯣꯏꯔꯦꯗ ꯃꯥꯏ ꯇꯥꯗꯕ ꯑꯗꯨ ꯍꯦꯟꯖꯜꯂꯦꯅꯦ ꯚꯥꯏ ꯐꯨꯔꯝꯁꯦ ꯋꯥꯕ ꯊꯤꯖꯤꯜꯂꯝꯗꯦ ꯑꯩ ꯐꯨꯕ ꯇꯜꯂꯦ ꯃꯥ ꯂꯪ ꯐꯨꯔꯝ 사장님 좁아내봐. 일락 불러야 돼 또. 랑기 손도 알라 또. 허씨 발레 왜 뱅이 가문이네 허씨 사전 어때시디 아이 좁게 막 내봐. 진짜 뚫라야네 찔리네 이놈 잡이 사전디 사전 버랭기 사전 사장 돌아오자. 돌아오자. 그랬다. 버스 떡도 사전디고 또 어때? 사전 엄마가 버스 떡 붙는 거야 사전 짜게 사전 낼게 그게 다시야 까마리 사주노.
비디오 남자래. 그 비디오 좀 다글라 난 돌아왔대. 하, 그다이 사전로. 넌 돌아오는 또 오네. 나도 그런 거 봐서 한번 넣나? 비디오 남는 또. 안돼. 너 공야 뒤에 뭐 또위 돼. 사전로 야리 진 토리네. 빵. 로켓 때 니야라. 위 빠실이네. 하. 메시 람진 가자. 아니 미시 람진 가자. 누구 시도 이도. 자 비디오 남는 또 지로. 안돼. 사오지면 되는데. nâng lèo lèo 이거 사전 나이 좀. cấp cái tôi này tao bị chalo đi tao 아니 또 비가 고 또 풀어도 있을래 봐. 아니 갑도 없는데. anh 오늘 불러지 에 능디고 오이도 망게 봐. 오이도 망한 건데고. 아니 오늘 풀 것도 갑도 없을래요. 감성 없네 가요 빵. tao bị 너무 없는 거 같아. 너무 없는 거 같아. Nangin na chin nama palido. Oidaba khak ngangnabra. Nangin na chin dudagi chumbong phau ngangdrisi kaigino. Nangni mingnati 사기 쫓았봐. 사대기 수행에 사티베 사네. 야, 잠깐만요. 야, 마시 디고. 이 그런 나 같아. 넌 디고. 뭐 칸이 레고 삽도. 뭔가 디 야로 예. 넌 디에 두고 있고. 남자도 내 매암 넌 미스터 카이니 아니도. 아슈 찾을 래 때문에 난 아메리카기 찾을 래. 너 살이가 이거다. 고 nang 사실 내 대한 번도 고 아이들 락가다 못 뛰어 아이제 풀인기 사전 대한 쪽 범위가 뛰어 봐 로기인기 사전 왜 지야야 봐 이제 미쳤다 봐 오씨 골로 đâu vậy nào mà đâu này khang gặp đi đó. Không cái này không cái đâu vậy. đâu vậy ai chụp hàng bên khăn chấp này mai mông rồi film đeo vào màn nữa chừng học mong cái lịch thôi đâu vậy Mr. Kadai itu mali dia. dunia ai đi ai bộ ngã tới hoàng hơn ai đi Mr. Kada gì cái khăn lừa mà tôi mai mà tôi cái chuyện đâu vậy 빵. ai chụp khám nó không được 야, 이거 강아버리나 아니 하는데 분들 쥐나 강브라 불러. 분들 이제 아니야 거리는 코시를 파지면 떠오르지 거리 아니 이제 거리는 왕군만 해도 거리 시즌은 뭐 카드 내지 거리기로 혹시 농중 합의인 게 신용캐는 그래 이런 거지 거리 또 이제 빵. 신용 합쳐서 이행시 거리 또 이제 시 합법 너무 소농 합법 소농 lumba 빵 그거 거리 육십 번 거리 맞춰지다 이모아 깨다 그래 거리 우리 나 이거 오늘은 잘하네 나 코네 거리 너 거리 맞춰지 뭐지? 뭐지 봐 뭐지? 그대로 걔네 아 이거 시댁이 샷을 너무 건너 싹 하나 골바지. 거리 능 한거 사진 잡으러 할게 빵. 아이 저 짜디 사진 짜디. 거리 아이 사진도. 어. 엄마네. 하